Ngasi ayuk pung tara tarakpa adwaida ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯥꯜ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯣꯅꯦꯁꯇ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯩꯔꯝ ꯊꯣꯛꯄ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯦ ꯀꯣꯝꯄꯥꯜꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥꯗꯨꯒꯤ ꯊꯨꯡꯅꯕ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯅ ꯆꯠꯂꯤꯅꯤꯀꯣ ꯃꯤꯈꯩꯁꯦ ꯕ꯭ꯂꯦꯁꯤꯡ ꯄꯤꯅꯕ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯅꯤ ꯁꯤꯗ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯉꯣꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ Thank you. Yes. Thank you. Good morning.